Manipur corona case nauna chahi ani matungda amuk yaurakre anauba variant asina nahallaba mioi manga case phangkre corona case asi chahi ani hena lairudro matungda nauna amuk thengnarakpane Directorate of Health Service na irai numit ki latest report update da confirm tawki report asigi matung ina irai numit June gi tang 18 da sample 15 test tawbada mioi ohum positive oina laki Imphal East gi ama Imphal West gi tarau humdoi aduga Tamenglong gi sample amagi test tawkibani positive oirabasing aduna East gi ama aduga Imphal West gi ani ni adu anauba laklima variant asigi maming NB.1.8.1 haina kawi adubu informal oina miyamna khangnabada masibu nimbus haina khangnai nimbus hairibasi Omicron family gi COVID ki sublineage ama khangni masigi risks asi World Health Organization na thijanbagi matung ina hana leiramba COVID ki variant sing aduga thoidokna hena khenabagi natragana hakchangda akogi miyoibada mortality rate wanghanbagi chances ti leite adubu haiba nimbus asi mi amagi marakta launabagi changdi yamna ka heli haina palli atopa variant sing mamang laikiba corona gi atopa variant singa variant manana nimbus hariba sisu specific mutation thokpa spike protein yauri masigi protein code asina virus ki masadu de paktun leiraga masina akhoi gi hakchang gi manung da chang matamda akhoi gi antibody singna mabu detect tawba ngamde aduga manung da akhoi gi body manung da mahaje reproduce tawduna macha mathang kokthokpa ngame nimbus ki corona gi sublineage asigi symptom asisu han laikiba corona gi symptom sing aduga thoidokna khenaba leite haibadi khanau naba lok khuba hakchang sokthaba fever leiba masal naba adidi chaba thakpa mahau mangpa manam khangdaba aduga respiratory distress oiba sore honba waba adai oningba phawba anatragana diarrhea tawba asina singba chap manaba makhalgi symptoms sing adum makha tana leiri mayamna informal oina natragana medical advice ki matungina akoina mask upana corona dagi ngakthokpa ngami haiba asi akoi khudimak taduna khangduna lakle adubu mask uppa asina akoi de kari kana halibano natragana masidagi kari mangjaba lakke haibadasu haiphet chorakpa mayamna khangmina si masigi ahamba benefit akoina sor honjanma matamda mahik singchang kadaba adudagi akoi ngakthokpa ngami haibadi akoi naba taragasu akoi gi anabadu mingonda sandoktaba aduga nadaba mi em oiba taragasu anaba singi mahik akoi de changhalakta matamda masina yamna chawba protection ama pi air pollution dagi amot pasing akoi sor honjanma matamda changhandabana maram oraga lung ki health kanaba kharasu piri aingba matamda su mask uppa asina akoi gi aingba sing asitigi ngakthokpa ngamhali tawbadabu masigi mangjaba khara haiba taragadi mask uppe haiduna akoina maru oiba khutsa hamba mai mitta paiba matamda khutsa hamdokduna paibana chingba asidagi akoi yamna ka hena section ba wali akoida false oiba security ama create tawduna akoina section gedaba sang adudagi hanthali kuina mask upakpana reason oiduna skin gi issue tholpa yawi aduga aroibada amuksu akoina ubliba marksing asi koi disposable oiba amulak season araga hundokada ngakta oibanina masina akoi pollution da su yamna important oiba factor am oihale aduga psychological oiba social disconnection da kari leki haiba taragadi akoina mi amaga wari sanaba matamda akoi sak mai unaduna mana kari wakal fauri natragana magi facial expression sing koina yengduna mi ama saukre natragana nungaitre haiba koina khangba ngame adubu marks option mana maram oiduna mi amagi facial expression kari lerike haiba khangba ngamdabana maram oraga akoi gi marakta social distancing oibigi chances yamna wankala lai masina akoi da psychological impact pibigi chances su yamna sauna lai